mayambu ahanbamaktada Kanglelepong Wari Channel ki maikhaidagi mayambu amukka hana taram nokchari ngasisu aigi subscribers singna thabirakpa asingba thokkiba wari ama mayamgi mafamda khudol tamjarake haiduna puduna lakchari wari asili thokcharpa matamda soikiba langkiba kaya yarobasu mayamna nungsibiduna ngakpiyu haiduna haijari aduga amana channel asibu mapung phayambada saruk jabiboina adom-adom ki mamal yamlaba like amadi subscribe share to biro mo haiduna haijari wari asi hodringai mangwana channel asigi listener khudimangna adom-adom ki ngamjaba paisa khara tang bithok chariba QR code asida kapirakduna relief camp singda mateng pangnabagi damakta adom-adom na mateng khara pangbiro mo haiduna bithok chariba igi QR code number asida mateng pangnaba haijari adode wari shaukjarage wari asi sahi khara ki mamangda asengba thokiba wari amakhakni matam mado aigi isegi mayum asi yamna kanna wabadi oiramde isegi masanupa ani khaklei masanupa ahal asidi pakhang pharaktuna mahaki matam yauraba matungda mayum makai panba yabage matam su yaurakhi matamna asum chatkibana isegi masanupa ahal asisu nupi masama sinsilakhi nupi masa asigi yumnak amadi sagai yingloba matamda isi hoiga salai punba yek thuknaraga lairami matam maduda isi ga itai hoiga su yamna kana sokhi adom oinamak angang wakhal haiduni imung ani sanglaga phadoknaba hotnarabasu anirak chensilaktuna aikhoi ani thungnadaba yade haibagi mata kum tawrakhi nupi mayongki ahlaman singnasu sawbai mankibana nupi masa adabu noina thokpa tawraga luhongkhro haiduna inthoklatlammi nupa mayumsu isa nupa aduna nupi masadu selaklabanina karidi upay lay pamda yek thoknarabasu nupa mayumda adong luhong patakhi asumna sahi ama layraba matungda nungsiraba masa nupi amasu yawkhre adomna nupi angang yawraklabanina yumgi ahal laman singnasu tongan sanabani haiduna isa nupa aduda hairakhi isa nupa adusu itaiga isiga na hairiba wafam aduda yaraduna mahaksu tongan na sakhi tongan na sanarabanina hingnabagi lamphamda masa nupi adubu mahi masing tamnabagi damak makhoigi yumna leiriba manak nakpa adomda sikan center ama hangtuna yen kakpagi dukan tawrami masinasu imong manung adubu marup mapangki paisa nungsa hunpa ngamlaktaba amadi yen kakliba dusu posit walak pamaramna sikan center gi dukana dabu mahaki nupi na phamalaba matungda isa nupa aduna makhoi ki laikai gi mama na bakhara ka tawraga cemento pagi machine dabu mafam khuding gi puraga miki sat haiba chatlami matawadumna paisa sumayam phanglaklami sikan center adusu sitrasu sitana paisa su khara talak isa nupa aduna su cemento laga sat haiba khara satpa mataw asum tawduna matai manaw adusu paisa khara paikhasarakhi nongmadi laibak thiba haikadra asumna thau haiduna tamlamlaba malai isa nupa aduna atopa thabak mafam amada cemento nabani haiduna machine seneringai tanja aduda machine thakat pahorakpa matamda mahaki yethangba khudang adudi machine aduna ururu ungbada sapkhaikhre adamna isa nupa aduna khudang sapkhaire haba pawasi yumgi ahalaman singdasu paw piraktuna khudakta imphal manungda leiba hospital amada pukhatle aikhoi su paw ado taraba matungda bahakna pukhatliba hospital adugi manungda aikhoi su sangsilli doctor kaya magasu unare doctor singaduna onthokna sumna hairakhi nakhoi ki patient asi mahaki makhud asi khara thina sapkhai ki maramna khudang thangba sarug asi ayamba sarugna lawba yadre aduna makhud asi kakpa natraga matam khara hida kaplaga yengkhisi haibra nakhoi ki modama phongdo u matam maduda mahaki nupi amadi imong manunggi miyo singna sonai ba misak ama oibado pamdabadagi matam khara hida kaplaga yengkhisi haiduna doctor da hairami adumna yumki miyo singna hairaklaba matungda doctor adusu yari
Matam kharadi hidak kaplaga yengkisi yada yadragadi kaklasi haiduna yumda putharaki isa nupa adusu thakai mukti yumda thabak suhandana tumina leirami masiki matung tarakpada mahaksu hanagi matagum thabak suba satlagi haiduna mahaki nupida hairami mahaki nupi amadi imong manunggi itay amadi ise mabani nasu tabak subadu matam kharadi lepko haiduna haijaba yab haijari adubu isa nupa aduna yaba koba lekide mahakna ngamduna hanagi matagum tabak subadi adumak satlami makut ye thangbadudi sizinaba yadri makut oi thangbaduna mesin adubu senai tabak suba satminariba mamanaba singaduna tabak subadu potharo haiduna su hairaklami adubu isa nupa adudi yaba koba lekide asumna matam kharadi tabak suba satlami isa nupa na tabak ngamda sakhiba khudingi yumda lehoriba mahaki nupi adusu magi semlaba matungda sorok lamjauda dukan manung aduda ya baba mayam tawrakhi laikai ki miyam nasu mitnaba yauna tuna laikai ki miyosingna isa nupa da asumna haiki nangi nupi asi dukan maya asida nupa atopa singa ya baba tawtuna yengbada yamna mitnaba haibadu oire haiduna laikai ki miyamna isa nupa da damki mawodusu hanaga manadaba mawong kaya ama sajatlisat honglakhi masigi matangdasu matai manawadu onthokpa mawongda thengkhang kayarakta khatnaba horakhi isa nupa dasu magi nupin adamna tawrakpa sing aduga masanaga hanadagi ngamdabi laibaga kusu kumena dasu imak hemaksilli isa nupa aduna katukaran tawkanu haiduna yamna toina sukhannarakhi masigi matung namit kharani haukraba matungda municipal council gi vote ki damakta marang tawba hongnarakhi isa nupa hoi ki laikai dasu municipal council gi vote lepkadaba candidate amasu yawi namit ase isa nupa su thabak satluraga halaklaba matungda mahaki nupi adusu vote lepkadoriba candidate aduki mayumda sinbalangba tawba sakhi numidang ki matam oirakle namidang ki matam masida magi nupisu yumda halakhi adamna makhuisu ahing tumthanakre nongalaba matungda magi nupina thongadu ihaiduna yingluba matamda magi nupadi ngantan hakotuna leiramle mahaki nupina khaliba sina toileta ka sangkhibra haiduna khanjarami adubu phanakuina mahaki nupadudi upa phanglaktaba koithi thiba horakhi thiba yaba thiraba matungda mahaksu sorokta chapra haiduna thiba thoklakhi adamna yamna ngakliba amana ngarangdi sikan center ado mapanda thonglolaba matungda yumda sanglakhibani matau karamna so asi hanglibano haiduna sikan center ado ki manakta sangsinduna yengi adamna sikan center ado yengluba matamda manungda thonglonduna leiba thingnakhi imau nupi aduna su manungda kari leibano haiduna thongki ahoba amada yengluba matamda magi nupa adudi dukan manung aduda thauri yalaga siraga leiramkhi matawadu uba matamda mahaksu khanglaw lauraga laikai mayam tanaba kaurakhi laikai ki miyam amadi imung manungki miyosinga dukan gi thong adu phakai raba matungda manungda sangsilli adamna manungda sangsilakpa matamda angakpa thokdo amani isa nupa na siramliba mawong mataw singasi yengluba matamda hekta ngakhi maramdi dukan gi mathakta phairiba uwaduda mahaksu thauri yalaba matungda makhong aduna leibakta kuntharaba matungda thauri yanduna siduna leiba thingnakhi mayam supungkai ngaksakhi mahaki mawong mataw singasi thauri yalaga namdana sidaba yadi haibagi matagom siba male haiduna mayamna su hainarakhi asumna ngihak leiraba matungda laikai ken hasing amadi alsingsu makhoi pulamna tawraga isa nupa sigi mathomangam su pangthokre isa nupa si laikidaba nongnini humni sujingkre aikhoi su nungai taduna makhoida satlaga hek tummi nongmati aisu ahing tumba yade haiduna ona thoina khangsakhi matamaduda pungsu kaya taragi haiduna aina yengluba matamda pung baroga minute kunthra mathoi satuna leiba thingnakhi matamaduda thonga lomda
Maku amana piyo piyo haituna laktuna khongba horakhi matawaduda ayaksu kiba heman kibana isa se taslaga tumnabani haituna phanakana khangki adubu tumbati sungya hekta yaramde tumba yada matau karamna tumthakribano haibasu aide khanghaude mathang numiki numidang asida isegi masanupa atomba asi kadomdaki wakhalno khangde dining table mathak aduda kakhatlaglaga thauri yalaga siraga haiduna khudai ama paiduna thoklakhi mahakna tawrakliba matau sing aduda ikusu puka hingaktuna adomna tawkano haiduna dining table adudagi singthanaba kan honakhi mahakna su dadana aibula okkaure haiduna masinda adum suanduna laikhi numit kharanidi isa tombaduna adumna tawraklaba matungda masidi heman khre haiduna maiba ama kogduna yenghalle maibatuna asumna phaurakhi ihe mayamba sina ma mathanda sapangamde haiduna manau nupa sibu sasi haiduna matampum namakta kokthokduna lei masinani mayambagi mawongda thauri yalaga siga haiduna hotnarakliba asi hairaklaba matungda maibatuna isa nupa tombagi damakta karino mayam ama tawduna lai khwiram thokhi adamna lai khwiram thokhiba matungdagidi isa nupa tombatusu kaisu thuidokna di tawrakhidre nongalaba matungda yamna ngakpa thokdo amana laikhidraba isa nupa dogi masa nupi adusu mangolda sanaduna mamaga phaminari matamaduda asibagi thariba phida aduda munna yenglaba matungda mahakna asumna hairakhi mama tu asagi babagi sa thamliba asi sa ase thakki haiduna sanglai masano piki wahai aduda mama aduna amuk thoibi karai dagino nangki babadi laikhidrabane adugumba wado matung manauda nganganu ko mama aduna adum haisarabasu masano pi adudi lepa kobolaiti amuka sumakha tana mo hairakhi mama aina hairi sa singmane tu baba se sathaki dore adamna hairakpaduda mayam supung ai ngakhi masidi yararoi khanduna mama na angang adubu sakhumlomda pusingkhre ai shu dukanda posai leinabani haiduna thokluba matamda dukan phamliba nupi aduna asumna hairakhi ise wafam amata haijaki matam maduda aishu kariwano hayu haiduna haikhi dukan phamliba nupi aduna asumna hairakhi ise lana dilaunuko aina haigedariba wafam ase ise oibagi hairabani ise hoigi ise adugi imung manungdadi amata haidribani aina su kari wafam no hayo haiduna adum hangki matam aduda dukan phamliba nupi aduna ise aikusu dukan asida ahing tumlibani ahing tumba matamda nakhoigi nasanupana phamlamba dukan ase ahing thinglakpa matamda yen kakpagi makhol yamna hongna tai masi khaktasu nate dukan manung asida mi lawba khongbagi makhol kaya masu taktana tai amam mathengda halakpa pakhang masa singnasu ayamba matamda loina hainarabani aikusu nongmata sungtha thajaramde adabong ngarangdi makhoina hairakliba pumnamak sing ado loina oina tawrakle sora loiraga dukan mafam masida maiba amatangdi phajana yenghaningi ise dukan phamliba nupi adugi wafam aduda aihaksu hoi hairamlaga halakhi dukan phamliba nupi aduna hairakliba wafam adugi matung inna aisu numidang khudingi mapandadi papak thoktre aisu kibana laikai ki miyosingsu numidang bo iraklabadi dukan mapa haibadi sikan center aduna leiriba mafam adu phauraga amata satnaramdi ki haiduna asumna asti loikraba matung sorat yaugadaba nongnini humni walingai matamda isa nupa aduna thanamba isu nupi adusu numidang damahaksu mapanda thokluraba matungda isu nupi aduna imungda sanglaklaga mahaki mama adubu mapanda khusing pairaga singthokhi aikhoi mayamsu kaidauragi haiduna mahaki matung inaraga satle mangol hek yorakpa matamda mahaki mamada isu nupi aduna thongalda khutombi thilaba matungda asomna hairakhi mama tu baba se ada phamaga leire ingi haiduna masase tasalaga phamaga leire
mahakna hairakliba wafam aduda mangkol aduda lairamba miyuisingsu loina yinglarki. Thonggalda yingluba matamda kana amata ude adubu angangna haiba wabu haiduna mayamsu tumina lainaki. Adamna lairingaida angang aduna amuk baba si yumda sanglak tawre haiduna primbing chonglaga kapki. Angang adusu kappe himankibana thembaga amata yakidre. Angang adusu themba yadana kana kaplakba aduda maibadu kaururaba matungda yenganki. Maibaduna yenglaba matungda asumna hairakki. Mapa sina angang sige mamit uhaliba sidi atay karimta nati mahakna yamna pamjana litkiba purit ama upu manungda lehore hapak ti haiduna sauri bani purito amukta upu manungda kiloktoklaba matungda mahaki pida thariba mafam asida thamo asi hairaklaba matungda imong nupi aduna isa nupaduna yamna pamjana litkiba t-shirt ama mahaki thariba pida aduda thammi. Mataw adom na thamkibadagi isu nupi aduda maibaduna haiki. Yengo ibema napaw uribra yengo. Isu nupi adusu udre haiduna kumlaki. Mataw asum tawdana maibaduna namit adudagi hauraga angang adugi mamita udana bani haiduna laison tension kaya masu tawramki. Sorat yawgadaba hayang kakta ngayre mata masida ihaksu mapan thukluki haiduna thukluba matamda isi hoike thonggalda hoba gormhor pambi adusu mathak thangba masa phandokham jaga aduda amoba ama miki mita mamba ama leptuna leibuda thingnarki masidi sungleng lengdi mata waduda ayaksu kiba heman kibana imongda tamsensilakhi adupo imongda leiba miyo sing aduda ayakti amata tamlamde kari kumba aina tamthokluradi makusu seran khankini haiduna aisu amata tamlamde. Sorat adusu ningthijana loisinkre adona loikraba matungda laikagi miyamnasu aina ngasai uki hadiba gormhor pambi mathakdasu sorokda sapami adaina mi amuba ama leptuna leiba thingnai haiduna tatana hainarki. Isiega imong nupi aduga atopa maiba amada lai khuramba satle adona lai khuramba satluba matamda maiba dun asumna phaurakhi. Ibema Nangi nupa sidi sikiba kuirena maibagi wahay aduda imong nupi dusu yamna ngakna mataw karamna no hangki matam aduda maibadu na mukumki. Ibema maakna hinglingay matam haibadi kusoklaba matungda nanggalay minaramba adudi haksang kaktani thawai di kuirabani magi haksang ta yawdaba mahak na makusap teki hairiba numit adudagi haungna mahak na makusap teki ba mapam aduda mahaki thawai mami asi lehorabani numit aduda nakhoina matam aduda mahaki thawai mirel adubu koksilamba taragadi ngasi mahakna aikhoigi marakta tindriba asi kasu tawram loidabani adom tilamgani. Maibaduna adom na hairaklaba matungda ise ka imong nupi katusu yamna ningamdana lakhi. Haujikti isa nupa aduna sikiba sikan center adusu mafam khara hongdoklaba matungda sakhrei hanagi dukan adudi sidokhrei masigi matung tarakpada amatadi tamnarakidrei. Wari asi matang asida losinjari kari kumba adom na wari sinungai bipataragati like amati subscribe share to biramu haidun haijari aduga amana aikuna pitok jari ba WhatsApp number asida adom da thokpa asyang ba wari sing laiba thoklagati aikuna pitok jari ba WhatsApp number asida thabirang nabani singjari aduga kauroidaba amana aikuna pitok jari ba QR code asida adom-adongki angamba mateng khara relic kemda mateng pangnabagidamakta mateng khara dang oirabasu tawbiramu. Phare mayam adudi ngasigidi matang asida losinjarai mathangki warida muk thengnarasi.